chicken pokoran. mayam ngasi video sidi akhoi magi video hoidine abako akhoi magi video je thagattabo ka akuire ado ma janda jumda beite dana ko adugi video thagatpa ngamdaba ado sonjoy gi da beibako ado ma akhoi inaw no bisu ba iyaba sonjoy manakta ado aina aiba video mo dang tharo mama ka pa ga ina nangi mamai video thagattaba kuire na haibaduga video je ka pa ga thare yabako aduga ade moba kana video je tharakpa ga aduga gi comment ba ko su manare aba comment da IB sing na hak chai sina hairiaba mama se mubang amuk tang tok tho se na hairakpa ko aduga mata chana na dum video ma khak oibaduga ten tak tona dum makhoi magi chaba gi video je thagat chabani aba ko mya ado mama na chari je ngasi gi cha injang chidi hawai bora singju ni aba ko asi ma ngasi sagonje numi ni aina asi gi cha injang ge chabani mama gi dan sagonje numi ta nam ki video ni aba ko ado video amada su ha ina sort amada thagat ki bada duga hairiba ahab aduk oiraga ok thongba charaba wonderful hanubi ena hairiba ko ado adugi sort to ga mama na sai do nga thongune ba ko ado video jing da bida adum ma comment pirakpa ma be ba ko ma je ok thong jari ma re kaina khannane adum comment pirakpa ga ma be ma phajana video se jing da ba mi oi ma re ba ko aduni myam ado khoi ma gi video se adum yam jeng mai se jam cha bana te dum chakhom chaw jab do jeng manu ngai bu dum kana taw ne thagat pani aba ko Ma machine la chak tol. Machine la chak tol. Ngasi sagon sen oibagi miramis na tro. Hả? Alu ba chakom. Masala. Ha? Hầu gì cái này đi cha nó pi channel xe mày làm là nó xí bi đúng na Like. comment tao video Like. đấy Like, share, share tao video subscribe. các tao video Dạ. bây giờ chăn chân này là phải thầm đã cái đi sau kìa mày làm nè cha ai xuống mày làm nè hai bữa rượu cha là kìa à hình thằng đó cha hi hùng bút ra xuống rồi bênนี้bye bye mayam huji sem sari mayam si mayam nahan chatkiba 15 August numit to chatkiba nahan tang 35 15 August numit tuga akhoi sanjoy gi mogi school gi osa staff ki ne chak chana bagi numit ne ba ko
ꯑꯗꯣ ꯑꯩꯈꯣꯏ ꯁꯟꯖꯣꯏꯅ ꯁꯤꯒꯤ ꯊꯣꯡ ꯊꯥꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯕꯦꯝꯁꯨ ꯂꯩꯔꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯣꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯤꯅꯦꯕ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯇꯧꯃꯤꯟꯅꯕꯅꯤ ꯊꯣꯡ ꯊꯥꯛ ꯇꯧꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗ ꯃꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯒꯥꯝ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯁꯦꯕ ꯁꯥꯊꯤꯅ ꯌꯥꯝꯈ꯭ꯔꯦ ꯖꯦꯟ ꯉꯧꯕ ꯖꯦꯟ ꯊꯣꯡꯕ ꯖꯦꯟ ꯄꯀꯧꯔꯥ ꯑꯣꯛ ꯉꯧꯕ ꯃꯊꯦꯜꯁꯦ ꯐꯖꯅ ꯌꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯦꯟꯈ꯭ꯔꯦꯕ ꯇꯦꯟꯕꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯣꯔꯠꯇꯁꯨ ꯊꯥꯒꯠꯈꯤꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯧꯅꯅꯦ ꯁꯣꯔꯠꯇ ꯊꯥꯒꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯗꯣꯔꯦꯀꯣ ꯑꯗꯣ ꯃꯥ ꯊꯣꯡ ꯊꯥꯛꯄꯗꯤ ꯁꯥꯊꯤꯅ ꯍꯩ ꯑꯗꯣ ꯃꯥꯅ ꯉꯧꯔꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯅꯦꯕ ꯑꯥꯂꯨ ꯐ꯭ꯔꯥꯏꯅꯤ ꯕꯖꯥꯔꯅꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯒꯤꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯃꯊꯦꯜꯗꯤ ꯐꯖꯅ ꯌꯥꯝꯃꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯐꯨꯜ ꯀꯣꯕꯤꯒꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯧꯔꯒ ꯉꯧꯕ ꯑꯗꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯌꯥꯝꯃꯦ ꯃꯥꯏ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯁꯤꯅ ꯁ꯭ꯂꯥꯠ ꯑꯣꯏ ꯃꯥꯜꯂꯦ ꯑꯁꯤꯅ ꯃꯪꯒꯦ ꯑꯆꯥꯔ ꯌꯥꯝꯃꯦ ꯃꯥꯒꯤꯁꯦ ꯑꯩ ꯂꯩꯔꯝꯃꯗꯤ ꯈꯪꯒꯗꯕ ꯑꯗꯣ ꯃꯌꯥꯝꯁꯤꯒꯅ ꯑꯣꯛ ꯑꯉꯧꯕꯅꯦꯕ ꯑꯣꯛ ꯐ꯭ꯔꯥꯏꯅꯤ ꯁꯤꯒꯅ ꯖꯦꯟ ꯉꯧꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯍꯤ ꯌꯥꯎꯗꯅ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯥꯗꯗꯤ ꯃꯍꯤꯁꯦ ꯆꯥꯟꯅꯗꯦ ꯌꯥꯝꯅ ꯁꯤꯐꯧꯗ ꯃꯣꯏ ꯆꯥꯅꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯍꯤ ꯌꯥꯝ ꯆꯥꯗꯦꯕꯀꯣ ꯑꯀꯪꯕ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯄꯨꯂꯞ ꯆꯥꯏ ꯃꯣꯏꯁꯤꯡꯁꯦ ꯆꯥꯛꯁꯨ ꯌꯥꯝ ꯆꯥꯟꯅꯗꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯤ 20-30 ꯆꯥꯗꯧꯔꯦ ꯍꯥꯏꯗꯤ ꯆꯥꯛ ꯀꯣꯔꯐꯨꯒ ꯊꯣꯡꯉꯤꯗꯅꯀꯣ ꯃꯣꯏ ꯑꯥꯗꯗꯤ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯟꯅꯗꯕꯅꯤꯅ ꯑꯗꯨꯝ ꯔꯥꯏꯁ ꯀꯨꯀꯔ ꯑꯃ ꯊꯣꯡꯉꯒ ꯑꯣꯛꯄ ꯍꯥꯏꯔꯦ ꯃꯤ 20-30 ꯆꯥꯒꯗꯧꯕꯗꯤ ꯔꯥꯏꯁ ꯀꯨꯀꯔ ꯑꯃꯅ ꯑꯗꯨꯝ ꯑꯣꯛꯀꯅꯦꯕ ꯑꯗꯨꯅꯤ ꯑꯗꯣ ꯃꯊꯦꯜ ꯃꯀꯣꯏꯁꯤ ꯌꯥꯝ ꯌꯥꯝꯅ ꯇꯧꯋꯦꯕꯀꯣ ꯃꯈꯜ ꯃꯈꯜꯒꯤꯅꯦ ꯈꯇꯪ ꯇꯧ ꯆꯥꯅꯅꯦꯕ ꯑꯩꯈꯣꯏ ꯃꯤꯇꯩꯗꯤ ꯌꯥꯝ ꯆꯥꯕ ꯖꯥꯇꯤꯅꯤꯅ ꯌꯥꯗꯦꯗ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅꯒ ꯊꯝꯃꯨꯔꯗꯤ ꯃꯤ 2ꯅ ꯀꯣꯠꯄꯗ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯈꯜ ꯃꯈꯜꯒꯤꯅꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯛꯄꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯊꯥꯒꯠꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯖꯅ ꯀꯦꯕꯤꯔꯒ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯊꯝꯃꯒꯦ ꯃꯌꯥꯝ ꯃꯃꯥꯅ ꯏꯔꯣꯟꯕꯁꯨ ꯇꯧꯕꯤꯕ ꯌꯥꯎꯔꯤꯑꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯃꯒꯦ ꯃꯌꯥꯝ Hmm.